Praise the Lord. Hallelujah. Kan bi mo pui mo Jesu Christ gi ming da isinaw mayam utaram na okchari. Ngasi isinaw singi mafam da pungning thawatchaning ba dudi scripture Bible gi scripture Johan Pandup kun gi pada trama pandagi na kuni thoya sini. John chapter 20 gi verse 19 to 22 asini. Ado ikoi maiti ronda paraga taminasi. Johan Pandup kun pada tara mapaldagi na kun ganito'y pawa. Nung maizing numitki numidang wairamda Jehudi singbu kibagi maram na sebok sing na layriba mapamdugi thong singdo lonsindo na layringayda Jesu na lakto na makoy gi marakta leplaga makoy da hayrei na koy da ingtabalation madu hayraba matungda ibungo na mahaki khut amadi puknop tu lami sebok singduna ibungo bu ubada yamna harauzarami ibungo na makoy da amuka hanna hayraklami na koy da ingtabalation ipana aibu thabi bagum aina suna koy bu tharibani Madu hairaba loiraga ibungo na makoy ki takta swar kamsin biraga makoy da hairei thawai asingba pangzero. Amen. Amen. Asigi scripture portion se kay haini Jesu Christ na asiba dagi hingala aba matungda ihan hanba magi disciples singa contact na ba matamgi wari adune. Haibadi it was the beginning of new covenant haibatare ko. New covenant harpa matamda ibu lana lobi gano covenant aikoina Bible da jang po matamda yamna maru eba covenant ani thengnajai ariba all covenant ama anauba covenant new covenant ama ado all covenant asina Jesu Christ ki cross ki mamanga thokiba thodo khuding ma aikoina all covenant haiba se aikoina uwa phangje Bible dagi aduga anauba new covenant anau wallet na ba haigadra asi sina Jesu Christ na cross ki matungda thoiba thodo khuding ma new covenant ni haina lawje ado Jesu Christ na cross ta pangting no matungda asibadagi hingalaga nomaijing numisida asibadagi hingalaga magi disciples singi marakta mana appear torokpane. So that was the beginning of a new covenant. I will say ina isinaw singi mafamda haijaningi aduga isinaw singda ina khanganjaning basisu nang aina lai hingiba ngasigi numit ase asise we are living in a new covenant new anova wallet na badani ekoina hujik laiba matamse hujiki matamse new covenant ki matam ni haibase isinaw singda amukamu remind tawjaningi ado ngasigi scripture portion hojikta pathoki scripture portion asidagi aina point ani khaktang Kangatlaga isinaw mayamda ay puning thawatchaningi ahanba point adudi Jesus loves to be in our midst haibasini ngasai aikoina paba matamda pada 38 verse 19 da haibado Jesu Christ na makoigi marakta appear oirare hai Jesus stood in the midst of the disciples haina haibako aduna takpadi akoina dugo akoina sidagi uwa phangjabasidi Jesu Christ gi disciples singse matamdu da yamna harauraga nungaiduna leirammanati bako mokoi hindu loina pukning waraga kiraga jiusing moyu phaba laadra natraga haibadi yam pukning do waraga langtaknaraga leirammiba haiba pukning langtaknaba matam adu tamak Jesu Christ na moigi rakta appear torpa asini adna isinaw sing aina sigagi puthokninga point asidi ngasigi hojikki ekoina face tawriba matam ase yamna kiba jaba matamne puning langtaknaba laina laithung mahik matai mayamna pikthalaba ngantani khoji koisalaga aduna ekoi mioi ba amoi bagi puning wakhal langtaknaba kyam rom leiba ko kiba haitare sigi matamse adubu the best part is amna nungai ba pawsidi kaino hamtan Jesus loves to be in the midst of such situation asiguma situation sigu marakta ibungo Jesu Christ se ekoi girakta leibi basine Amen. Amen. Aduna asi yamna aigi oinadi yamna pukning thawatchaba oidi aduna isinaw singda ina share tawjabani aduga mi kyam rom na ingoda hangakpa jae isordi omnipresent ni madi always in our midst ekhoi girakta matam chupada leidana haina khalamba jae adubu aina amuk siga haijening basidi Jesu Christ se mahagase ekhoi miyoiba ama oirammebako ekhoi gumna 100% man oirammebako adugi maramna he understood and he loves to be in our midst adugi maramna niko ekhoina hojik face tawriba situation khuding makse ibungo mahak su loina khangeba ekhoina hojik thengnariba temptation mayam ibungo mangonda su temptation mayam thengnakhi bako aduna ekhoina hojik
akoina punsigi lambi asida the journey of our life this the akoina thengnari ba any struggle khuding ma ibungo Jesu Christ su chap manana ma su thengnaraga lakhi aduga and he loves to be among us. He loves to be in the midst of us. Asi ai ichinaw sing da haijaningi aduna puning hanthabi gano ichinaw sing na puning langtak na ba awa any situation any problem the struggle taw na leram jai adu ibungo Jesu Christ bu thajaba ichinaw ama oitaragadi ichinaw sing na ina puning thawa chaning basidi God loves to be in your midst. Amen. Amen. Asini ko aduga mathangda ani suba point sina karino hay matamda aina ngasa hawbada haijakibdo ekhoi na hoji hingiba matamase ekhoi new covenant matamdani ba ekhoi na hoji hingi se anoba walep na da lairibne ba do anoba walep na ba horpa matamda what is the first thing we have in the new covenant? The first thing is receive the Holy Spirit haibasine aduna nang aina hoji hingiba matamase anoba walep na bagi maram oiduna thawai sengbasu ekhoi gi nungda lairibne hoji Maram di Jesu Christa na hingalakpa matamda ekhoi da loina nungsa sor honjan bi khramne nungsa sor kamsan bi khramne thawai asengba phangjaro haiduna adu nang ai khuding mak thawai asengba ekhoi gi nungda leiramne hoji amen hallelujah asigi thawai asengba leibagi maram aduna nang ai se hoji ti cham chamba mi yamna normal mi ama oidreba ko thawai asengba leiba mi haisde bu kaino cham chamba mi sumoi oidre he has the authority he has the power because the Holy Spirit is between you and I. The Holy Spirit dwells in you and I. Adugi maram na nang ay se yamna pangal leiba isorgi macha amam oirabne. Aduna the new covenant starts with the Holy Spirit. Haibase ina haijaningi ichinaw sing da asidai sida wa amagalei ekhoi na kirak sometimes you know fear is also good for us. It might sound little negative, but akibasu ekhoi marakta kanaba khara leibako ekhoi gi punsida khiba lakma matamda karigino hay matamda fear reminds us our identity nang aigi original nang se kanano ai se kanano haibase akhone kirakpa matamda khangeba ko ai example ma pijage iroi yamna haiba swimmer ama haibako swimmer se magi punsi chuppo ma se swimming taw na dum lerak panu pamne adu ma se swimming sung taw da bida swimming gi profession do thado ga haiba tare dum atopa punsi da dum life to spend taw leibum tam da suppose if there is a sudden flood lakma matam da di kai taw ni mi meam na mi pai na matam du da ojiki mi du de ma de swim taw ni iroi ba horakani ko magi full top talent ma se kanano he was a swimmer so he will try to you know utilize who he was before aduna ekhoi nang aise isorgi thawai asengba leikhrabai chinaw maktani thawai asengba leikhrabai isorgi macha ngaktani aduna ekhoina thawai asengba leiragasu leitabagumna taibang phangi just a kernel life ama haibati taibang mioi bana phattaba tohoidaba khotaba kai kyam tawbusu leiba ngaktani adubu kirakpa matamdadi nang aigi originality haiba tare nangonda yawiba thawai asengba gi thabakto nangna tawba horani bako prarthana kana tawba horani isorbu thiba horani aduga it is not that nangna thira matungda isordo nangi nanakta lakani haiba nate bako God is already in you. The Holy Spirit is already in you. Aduga nangna isor thirakpa matamdadi the one who is in you start working. You know aina isorbu hena thijarakpa matamdadi nangonda leiba thawai asengba gi pangal do utlakpa haweba ko aduna ichinaw sing da haijaning badi you and I are not a simple person anymore if you believe in Jesus Christ as your personal savior nang aise imo Jesu Christ gi mapal dagi dharma chenba amamam oire haibase isori wa haina hairine ani suba Korinthia panduk mangagi pada kunmathoi da haibdo for God made Jesus, who knew no sin, a sin for us, so that you and I become the righteousness of God through Jesus Christ. Amen. Aduna nang aise isorgi miyeng da hojikti achamba minatre isorgi miyeng da nang aise dharma chenba amam oibni Jesus Christ gi mapal dagi. Why? Not because how good you are. Nang aise yam phaba gi nate aise yamna phaba thabak tawbai su nate ko. Nang aina thajabado Jesu Christ da thajabado adugi maramna nang aise righteousness ni haina isorna ubiribne. Yes.
your identity is not depend on what you do. Your identity is completely depend on whom do you believe. Yes. Asi ina haijaninge. Nang aigi identity se nang na tawriba thabak tu na base tawa yade. Nangi identity asidi nang na thajariba adugi base ta identity se decide tawriba ne. Isorgi mi eng da ko. Praise the Lord. Asine ngasi numit ase ngasi fajaraba Sunday numit asida isinau sing da pungning thogat ning base maru oina eikhoigi SHINE Ministry gi isinau khuding makta ina pungning thogat chaning base asine yumda leiragasu church kadre haragasu pungning hanthabi ganu isa gi yumda isa da leijaba authority ishorna pibi budo ekhoi utilize to see. Let's declare wherever you are nahang yumda phamna kai haini yumda leina nasagi room da phamungda nangi dining table da wherever you are, you just release the power of the Holy Spirit. Isorgi wahai ado chinban thongna haidok piu pratna da aikoi connect toraga leisi. Any diseases, any virus which comes from the enemy has no authority over you and me today. Amen. Ishor na hena bor pivo isno ishor gi nungsiro machang akta nang khuding nakoi khuding mak nang aisu adna nangi family aikoi gi family khuding mak, we are very much safe. We are 100% protected in the hand of Jesus Christ. Amen. Amen. God bless you and blessed Sunday. Blessed Sunday.